Khuramjari mayam pumnamakpu mayam ngasidi goja recipe hauba yengminasi ado mayam aikoina dukandagi laina chadau saruk yumda laina semba yare ado mayam ai ahanbada meda tengot ani ma laujarage aduga athumba hauba matamda thumse kitang ma hapchinbirasiko asina mahau leibe henbani aduga adha chamach baking powder hapchallage aduga ghee se chamach ama hapchillasi ghee se hapadi mahau yamna leiba hendopani ado mayam aikhoi hojik tapna tapna totpa haurasi aduga aikoina totpa matamda yam kanna tosallagadi magi layer oirakadabado oiba ngamaroi aduna sumaina aina totliba sumdauna tauri tawraga ko yam kanna tosandabida tight oina tosandabida asumna totpirasi aduna hayeng munba ngamoi aduna manungdasu sangba ngamoi aduna sumaina adum tauri poli tawraga totpirasi ko isingse hapaga khajik tawna aduga meda leidragasu atana adum hauraga yai ko ado mayam yam laibani ubadudi lugadaba maong manbani aduga kaisu ludabani ko mayam su adum try tawraga yengbiyo ado mayam sumaina sum totlaga loijare totpa loijari ko yam kanna munna totsandre asiga khumjallaga ngahak minute 10 amuk tawna thammasi ko aduga mayam aise wangang masu kaya haijade ko aduna video ma semba matamda ai karamna wangangani karamaina tawgani habado yam wana honei aduga voice tawba matamdasu hanjinna voice yarabra yadriba haibado taraga amuk yade haidana amuk kathatpa amuk semba tawna yam wana semiko video se semba matamda adone mayam ado mayam aigi wangang base haite nungaite ka haina khanbigano ado mayam aigi hauriba recipe se asum yingminasi mayamna kitang pambiba oiragadi mayam kitang mayamda kanaba kitang oiba taragadi mayam nusibiduna like comment tawbiramo aduga ichinaw anauba jangbirakpa ichinaw sing oiragana subscribe su tawsanbiramo aduga minute 10 muk leiraba matungda lauthokjare asumna makhutsina namaga square shape ta sembirasi ko phajatawna yam kanna di pahallaroi se yam kanna paragadi magi ngasagi goja recipe maongdo oiraroi aduna yam kanna pahandabida khutsina sumna namaga ko square shape ta oina phajana sembirasi aduga thangsina mayaida sumna kakpiraga saruk mari thokna kaase aduga mathang tongna sumaina lonchillasi ko ado lonchillaba matungda sumaina khutsina tapna nambirasi namaga aduga square shape ta sembirasi ngasagi magi goja recipe do square shape ta oibanina aduna square shape ta oina khutsina sumna namaga sembirasi aduga amukasu hanna amuk mamangda tawgriba process tawna asumna amuk mayaida kathatlase aduga sumna mari thokna thoose mari thokna thoaba matungda amuk mathang lonsillaga amuk makhutsina namaga tawraga sumna sembirasi sumna tawragadi magi layer do phajana oirakani aduna mayam sumaina tawba matamda process e aina tawriba process e gi maong dawna sumna tawbiyo ko aduga asumna amuk makhutsina phajana nambirasi aduga atan taknabasina mathakta tapna sungna kanna takpidaba aduga tapna tawraga takpirasi ko yam kanna pahallaroi si khara thana thamasi ko asumna phajana taase aduga shape se maong tadrena phajana ai sembani ko aduga thangsina magi mapanda manadaba leibase asina thangsina phajana mananaba mapangi se kathatlase aduga mayaida saruk ahum thokna lenbirasi aduga amuk square shape ta saruk amuk sumai tawna square shape ta macha tawna kakpirasi ko
mayam kakpazu loire aduga plate asumna mayam punamakse amamam tauna asumna thangalase thangalaga thambirasi aduga asi semingai kansi yengo mayam fazana magi layer se oire ko ado asina hawa matamda hayeng fazana magi manungda thau chi changani fazana kemsu kemani ko manung jongna mullani aduga thau se sadabida yam kanna lumbulumbu dang saringai da ko asumna amamam tauna thada birase ado mayam aigi thau se luptre ko aduga mayam haubiwa karigumba haubiba taragadi thau se khara yamna hapiraga magi goja se ko asi lufan chi ko aigi sidi luptre ado thadaruba kaubanina ai adum hauragina haure ado mayam asumna thau se luptabanina aina samasina sumna thau se ko magi wangba kaubanina goja se ko ado mathak sida sumna chaisallage thau se natrabadi manungda thau sangaroi aduga maise high flame dadi thambiroisi natrabadi manung mulhauroi aduna low flame da oina adum hobisi ado mayam phajare masakse chauthora e ko pongthora e aduga mathak makha se tamna onthokpirasi ondhokpasu loire aduga si mundringai kansida aikhoi chasni sembagi thaurang amuk tawkhalase ahanbada aina tengot chini tengot ama laujare ado tengot ama tangkhai laujare aduga isingna tengot ama hapsare ko aduga phajana okhairasi aduga saugolakpa kanda aikoina elaichi se hapsan birasi powder lairagana powder hapsan biro leitragana sugairaga hapsan biro ko mapum se oina aduga machu masak phajana begi damakta food color se kitang ama hapjare ado mayam chasni se sauringai kansida ngasagi goja do mullaba haina yengminarasi mayam aigi thau se kitang likhiba maramna goja se maigi punamak thungna munlu ngamdri bako aduna side se sumna ontho ga amuk mulhanjarage ada yare mulle hauji lautho ase lauthokpa lore ko mayam aduga ngasagi chasni do muging minarase yarabara haina ado mayam phajana saure aduga makhuchina check tawraga ing minarase namnam lauraga tar dawna chingapase masina yare na khalle aduga haji thangdaraga asaringai kanda hapchinchiko natrabadi chasni se manung changbanga moi aduga goja se su saringai kanda hapkadaba chasni se su saringai kanda hapkadabane aduna magi manungda chasni se changbangam gane asumna ai amamam tawna hapchinjare aduga aigi chasni gi kon se ko kitang pie aduga chasni se thongnabagi damakta chasni se kitang sumaina haidare ko kon se kitang pikpagi maram oiduna aigi se thongbangam dabagi tawbane aduga chamasena amamam tawna asumna lufallage ai aduga ngahaktang khomjillaga thammage ngaiha khomjillaga thamaba matungda hauji yengasi ko ado masaksu phajare chasni su manungda phajana change ko aduga yengminarase amamam tawna phajana tawna lauthoasi ko namada yengo mayam masakse ubada hawgadaba maong maloidro ado mayam yumda yam laina semba yai ko mayam su dukandagi laina chadau saru yumda irai raina adum semaga chaba yare chaningakpa matamda yumda khudakta hawraga adum chaba yare mayam aduga ama laukhallaga thugairaga su yengminarase mayam fajana manungda chasni se changba changdaba haibado yengminarase aduga fajana chasni se su manungda change ko mayam su try tawraga amuktang yengbiyo mathangdasu anauba video adum recipe anauba puraga lakchage mayam nusi biduna like comment tawbiramo bye bye